Taraganipan suba Lok Sabha Mikhalda BJP na Manipurda Phibam Sokna Maiti Kibado Manipur Miyamgi Mayokta Leplubagini Haina Socio-Political Commentator CSB Zoina Fongdoraklei Lampel Kunauda Laiba Mahaki Yumda Tom TV ki Senior Reporter Sarat Anobam amasung Video Journalist B. Anand Sarmaga kanana unaba amada wafam asi fongdokladuna mahangna hai Taraganipan suba Lok Sabha Mikhalasi BJP na nakal namada aduga Manipur miyamna nakal namada lepaga thengnakiba mikhalni Congress Party na mai pakliba asisu Congress Party miyamna yaba natraga Congress ki mirep aduge popularity na natte BJP miyamna nungsidaba henmanbadage Congress Party mai pakibane Handaki Mikhalasida BJP ki mayukta leikiba web asi aduki matik kanba web amani Web asi kalamdrabadi selna natraga nampu hapuna Mikhalasi mai paklambasu yai India si democracy chatpalaibak ama oirabasu BJP na lengak hek pairakpadage lamdam asida subnam sasan chathabagi jang aduki matik wangkhalakle masigi khwaidagi chawba khudam ama hairagade miyamgi freedom of speech matbasini Lengang na paikhalak liba thausil singda yaning banatraga yaning dabagi mot adumak thorakani yaning di haiduna phaba punba ki akhang nang hanba kaya sina maram oiraga lengak miyamna lengak asi dictator ama oina uri yaning banatraga yaning daba haibasidi media gi kuthangda counter tawnagadabani haina mahana phongdoki mahna makha tana hai BJP na handak nang liba maitiba si miyamna tambiba choba para amani Mamang Chegi May ahumdagi thorakiba chahi ama helaba irang asida Prime Minister Masa Manipurda amuk fawban lakidaba aduna maram oiraga BJP da aduki matik warawnaki Manipurgi irang asi thokraba matungda Prime Minister Masa Assam amadi Arunachal Pradesh laklami adubu thangnana leiriba awaba taraba Manipurda laktuna pukmen paumennabagi matamdi piramkhide Manipurda paikhatkadaba chawkathorangi project sengge urep uyung tamba fawba Manipurda laklaga pangthokpagi mahut Arunachal Pradesh tagi virtual conferencing gi kuthangda pangthoki karigumba handaki Mikhalasida BJP gi candidate na maipaklam bathoklabade BJP gi central leader singna Manipur gi miyamasi bot mayada sel kharana Yelaga, Pangyata Yaboina, Yamna Usitana Laurangani, Adubu ngarang lauthokiba election gi result aduna, Achobo Parama Tambire, Matung Tarakpada Selna Natraga Muscle Power na Miyamda, Namfu Hafu Towe Yare Haibasi, BJP na Kangzin Bachungani Hainasu, Mahana Makata na Kongdoki. Akoi election nakshala kanda election ji voters in the pasha bribe the vote of the pasha yam changidna asom da Prime Minister Modi na AICC gi bank account hack freeze tar ka adagi amuk Manipur na akoi koki ke no jaro yam sang na net thingjan gi bache sawning macha macha ji praja sing ji na kari gi BJP amadi BJP sarkar sawning no ida hanguka na khudgi khumangam da jo sawning bari tungchela sum lai hoidna net thingjan gi bisu yam chawna asoibum oiba adagi mapalam da kedori enforcement directorate amadi CBI seasoneraga BJP akan rival sing phab punba jail thamba chief minister Kejriwal jail thamba se mase Manipur impact yam layeba oh Modi ji am satina nangphu sason tawure hebse adagi AICC gi account freeze tawiba sipunamak se masi punamak ki apunba kano se quantitatively sum tungjalena adaga handaki elections the qualitatively pokhairak paneba pressure cooker pressure sum sakala last da pokharidna adugi mongocha manai masi any Manipur sarkar paiba party khangde center paiba khangde handaki matang se isorna noi para tamjau ina pirakpa result ne